Hello, anh ngasi Manipur ki praja miyam sindi naw hingda karigumba khara haning kano phongdongning badagi aina si video si kano tawjabani namjabani khoigi Manipur da tabuk suba nomba tabuk subum nompham leitadana yam awaba dai mayoknari sarkarna su mipum khudimok tabuk piduna magi sinfam ama nahenba ngamnaba honaba ngamdre aduna akhoi isana isabu tabuk pijanaba honabada khoigi fi saba weaving asisu yamna akhoi Manipur da dia soba thodang lawriba employment generation da soba thodang lawriba posamani aduna hariba kano fi sabai thaba se akhoi nupi khata inthokpagi mahutta akhoi lairiba nupa singju hariba fi ji sabada sabudi sai adubu yamna tangna saba maramna akhoi pothokta miramdagi mipan tangba habadu oiduna lairi aduna sumba sing asi koknabagi damakta akhoi isana isabu thabuk pijaba su oina hariba kano asi masigi simbam asi paiduna oigi chilinau singna chen laina tanuna migi mikha thadana mingondagi pudana iromdom hingbada adumak yajaraba simbam amani masi tambada haite haiduna kano tobunate masi yamna thuna haigani masi yamna karigino argana masi sabe hek tamba hobudagina mak thama pharpo dama paisa phangba horani aduna sen yamna sangdana lupa lising manga ama tara ama leiraga irai laina hariba masi karbar asi adum tawba yai ai isama tabuk mayam tongan mayam ama tawduna lakhi adubu success oibadi ingam ngamdaba aduna ai sigi simbam asida sai 10 mu asi changsinduna laksabane adubu ngasidi ai mingondagi karigumba amata hangdana thanda kanagi mateng yaudana imung manung puduna adai angangsing school dagi tuition thaba ngamduna yamna nungaina sigi hingbagi mahau ama habadu adum sidagi lawba ngami aduna hariba simbam asibu mayamna yaragadi adumak tawbiyu mingondagi huran sinthi tawduna dagi natta oidaba mayam ama tawraba paisa tanaba honaba sing toktuna isagi sumba simbam paiduna sinatraga su mi khudimok simbam se sinatraga su mai gi chana jaba haina jaba paiba yai adubu aina si kambagi maram lei masi paisa changde aduga tambada su yamna lai yamna thuna hai aduga tha amada mi amana masi yamdrabada irai laina lupa lising 10 faubudi yamna lain tanba ngamba simfamni aduna masisu mi ama hingba ngami habado khanghanaba aina mayam haijabani aduga aigi ngasigi sidi ai chamna si saba kano hogotpa chamba phine yo mathang ai kano tawuda sagalakpada mayam phajana tawraga ai utsage masigi simpham sibu mai pangna changsanaba honabada khoigi pungning changba soi amadi changi natragadi hekta kano tawdoi ware na tokthokragadi natraga ikaije na tokthokragadi hekta oiro adubu aina tawge haba wakhal amaga loinana tawragadi pung khudimangna masigi simbam asi paibada ai mai soidana pakane haina khanjai aduna ngasigidi masigi mateksi khak haraga ai thamjarage mayamna video asibu yengbiduna fajaba comment kya pibiduna mathangi edition da afaba hena fajaba video ama puthoknaba honajage amsi haraga masigi oinadi matangsida losinjarage